ꯁꯤꯒꯤ ꯇꯣꯄꯤꯛꯇ sum of its row and the columns of a matrix amagi magi row every row ji sum tawwa ma dagidi every column gi sum tawwa sini ko ngasi tawdaba sigi matrix amagi mangone yawa row masing indu tinsinaba gi total tawwa dagidi mangone yawa column sinabji total tawwa sigi program ni ko tawdi ja do program ni tawdi da ana wa mating mate ko na e da program no adu gi analysis tawwa ona hausi ko analysis da ko na magi program ji ki magi ida style je kamai ida ke have da adu ni am da ko na law de je declare to je kamai to yam da 2 dimensional array gi size 10 by 10 oiba wagera na adu gi size ki je koi kase yam kan na je da dakar oide kon dakar asa some example law no ana bi dang kon 10 by 10 have wani ko size ti row gi size column gi size ti nang ya pam gi mate no law da ni da koi example ji mate na koi 10 by 10 law re adu kan da kona area ma horen law ni na ta declare taw ni adu area gi size da chango kholo hai ba na ba koi row ni chango column chango ga mana a ga 2 3 horen 10 10 mai capacity 10 10 le na magi row capacity 10 ni nagi column gi capacity 10 ni adu haji ko na da mana law kan da 2 ga 3 ga ji mana chango hai ba na ba koi printf ni scanf ke kano je sinar kan da changala kan da koi cry the store tong ni I have ma j have ma I na number of rows changai 2 se I de da store to ya na ba ni changai ba column machine 3 je na j store to ya na ba tu ni ko scanf ko sinar kan da mas mane ire matang da kona loop for loop machine na kan da iteration kona every iteration kona maki sagi 3 by 3 wagera 2 by 3 wagera adagi represent to ya na ko ada for loop sinare for loop sinna manu ga magi inside manu ga loop amma ko sinare row ga row hai variable am ga ko chai changi ba row machine do compare to gi ni column hai ba variable amma ga ni de ko changi ba column machine do compare to kai gi no hai matam da koina changai ba matrix ki koina same gi matrix sai koina 2 3 na order 2 3 na changi ba to adu gi matrix ki order do kai de na ba matrix ki limit na ma bound to na ko adu de da comparison apa ma sai for loop si da ko na ta di na gi matrix to overflow he na kana da ba मैम संग दो आतों नवाई थारे को अंदर संगाई बा एलिमेंटिंग दो कई दो बामो वन scanf के फंक्शन दसी नरकांदा ngसागी a गे मागी एलिमेंट लेबम लोकेशन a00 a01 नेदि a02 a अदु मैम ले नत्रा अदु की दो सिन नवे दमुता वन scanf के फंक्शन हम सिन नरकांदा ngसागी ये कोई ना लाओ के डिक्लेयर तो के भाई eredo adeda nede magi element changai be element jing dogi magi chana ba first yana chang boy ta 00 tamani mathang chang ta 01 tamani mathang chang ta 02 tamani adogi magi chang location jing do ko na very for loop se to ganda store to bi kra ne ba ko mathang da next line da ko na ka le je kaino hai ba kan da kaino kan da ko na sai changai ba element jing je row element jing je first ta ke du ba ma je koi sum to ma row element ngai row da le ba element ni sum ma da pu to wa adu gi step cha sia law re de da ko na de da row
ꯉꯁꯥꯏꯒꯤ ꯚꯦꯔꯤꯑꯦꯕꯜꯗꯣ ꯖꯦꯔꯣꯗ ꯏꯅꯤꯁꯤꯌꯦꯂꯥꯏꯁ ꯇꯧꯔꯀꯥꯟꯗ ꯍꯧꯍꯜꯂꯀꯥꯟꯗ ꯔꯣꯒꯤ ꯌꯥꯝꯗꯤ ꯔꯣꯁꯤ ꯖꯦꯔꯣ ꯑꯣꯏ ꯅꯠꯇ꯭ꯔꯥ ꯁꯤꯗ ꯖꯦꯔꯣ ꯏꯅꯤꯁꯤꯌꯦꯂꯥꯏꯁ ꯇꯧꯔꯝꯕꯅ ꯑꯥꯏꯅ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯉꯁꯥꯏ 3 ꯂꯧꯔꯦꯅ ꯈꯜꯂꯣ ꯑꯥꯏ 0 3 ꯁꯤꯒꯤ ꯀꯝꯄ꯭ꯌꯨꯇꯔꯁꯤ ꯆꯨꯝꯃꯕꯅꯤꯅ ꯁꯤꯒꯤ ꯃꯥꯒꯤ ꯂꯨꯞ ꯃꯅꯨꯡ ꯆꯪꯉꯀꯥꯟꯗ ꯁꯝ ꯍꯥꯏꯔꯤꯕ ꯁꯝ ꯑꯩꯈꯣꯏ ꯇꯣꯇꯦꯜ ꯇꯧꯕ ꯔꯣꯒꯤ ꯁꯝ ꯑꯣꯏꯕ ꯌꯥꯏ ꯑꯃ ꯑꯣꯏꯒꯦ ꯑꯗꯒꯤ ꯀꯂꯝꯒꯤ ꯁꯝ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒꯨꯝꯕ ꯇꯧꯕ ꯌꯥꯅꯕ ꯚꯦꯔꯤꯑꯦꯕꯜ ꯑꯃ ꯍꯣꯔꯦꯟ ꯁꯤꯖꯤꯟꯅꯒꯅꯦꯕꯀꯣ ꯑꯗꯨꯒꯤ ꯚꯦꯔꯤꯑꯦꯕꯜꯗꯨ ꯖꯦꯔꯣ ꯗꯤꯀ꯭ꯂꯥꯔ ꯖꯦꯔꯣ ꯏꯅꯤꯁꯤꯌꯦꯂꯥꯏꯁ ꯇꯧꯔ ꯃꯇꯨꯡꯗ ꯐꯣꯔ ꯂꯨꯞ ꯑꯃꯃꯨꯛ ꯁꯤꯖꯤꯟꯅꯔꯦ ꯐꯣꯔ ꯂꯨꯞꯁꯤꯗꯩꯗ ꯉꯁꯥꯏ ꯀꯂꯝꯒꯤ ꯚꯦꯔꯤꯑꯦꯕꯜ ꯑꯃꯃꯨꯛ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯀꯂꯝꯁꯤꯗ ꯖꯦꯔꯣ ꯏꯅꯤꯁꯤꯌꯦꯂꯥꯏꯁ ꯇꯧꯔꯀꯥꯟꯗ ꯀꯂꯝꯁꯤꯒ ꯉꯁꯥꯏ ꯆꯪꯉꯛꯏꯕ ꯀꯂꯝ ꯃꯁꯤꯡꯗꯨ ꯆꯦꯛ ꯇꯧꯅꯔꯀꯥꯟꯗ ꯑꯗꯨ ꯑꯃꯨꯛ ꯆꯨꯝ ꯇꯥꯔꯒꯗꯤ ꯁꯤ ꯀꯟꯗꯤꯁꯟ ꯆꯨꯝꯃꯒ ꯃꯅꯨꯡꯒꯤ ꯉꯁꯥꯏ ꯁꯝ ꯍꯥꯏꯔꯤꯕ ꯖꯦꯔꯣ ꯏꯅꯤꯁꯤꯌꯦꯂꯥꯏꯁ ꯇꯧꯈꯤꯕ ꯄꯣꯠꯁꯤꯗꯩꯗ ꯑꯩꯈꯣই ꯆꯪꯉꯛꯏꯕ ꯏꯂꯤꯃꯦꯟꯁꯦ ꯑꯗꯨ ꯁꯤꯗ ꯁꯝ ꯇꯧꯔꯒ ꯁꯤꯗ ꯊꯝꯍꯧꯕ ꯑꯗꯨ ꯊꯝꯃꯤꯕ ꯁꯝꯁꯤꯡꯗꯣ ꯑꯗꯨꯀꯥꯟꯗ ꯉꯁꯥꯏꯒꯤ ꯁꯤ ꯑꯩꯈꯣꯏꯅ ꯐꯥꯔꯁ ꯁꯤꯒꯤ ꯔꯣꯁꯤꯃ ꯄꯨꯔꯥꯗꯤ ꯆꯪꯕ ꯂꯣꯏꯔꯦ ꯍꯥꯏꯕ ꯀꯥꯟꯗꯣ ꯑꯗꯨꯐꯥꯎꯒꯤ ꯁꯝꯗꯣ ꯁꯤꯗꯩꯗ ꯄ꯭ꯔꯤꯟ ꯇꯧꯔꯝꯕ ꯑꯗꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯁꯤꯟꯅꯩꯁꯦ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯃꯦꯇ꯭ꯔꯤꯛꯁ 3x3ꯒꯤ ꯂꯣꯏꯔ ꯈꯜꯂ ꯑꯗ ꯆꯪꯈꯠꯂꯤꯁꯦ 10 20 30 sina first row natra 40 50 60 sina second row 70 80 90 sina third row and first iteration da koi kai doni row je koi sidai de initialize 0 tawta minus 0 si kano je sidai da kitang side to koi wani ko explain elaborate tawba 0 da koi si gi matona row gi kano je 3 ni sina sina kari ro ai sina I gi value 3 ni sina j gi value 3 ne ko aduna sina de ro je 0 laure 0 ga 3 ga di condition chumme aduna sum 0 to sile sum 0 je nare to na koi column gi check to na tra column gi iteration la column gi iteration da 4 lo am yawi ko column gi iteration da 4 lo yawi ada am da column je 0 initialize to ri mathang da 0 ga achai si column gi kano size ni hydra size to adu do sidai da comparison pire matungda comparison pire matungda si chumabnina condition koi condition je to sidai true oramna koi loop magi body loop se start to ne ba ji to ba ni sum je 0 and 0 oran si 0 0 जैसा रो की वैल्यू हफ्चलनी कलंग वैल्यू हफ्चलनी रो की वैल्यू 0 कलंग वैल्यू 0 नत्रा ए 0 0 दा कोई क्या चंगे ए 0 0 दा लेबा जी 10 जिने को और अदना समदि सी माना दि कई माने हगना सो ई साचे अच्छा से कई माने 0 प्लस 10 ए 0 0 हफ्ती 10 ने को यान चंगो जे अदना हरन सी समदि 10 जावर ने को 10 जावर ने kadang second column da lani second column gi koi iteration da lani adu kadang sai I column 0 give je 1 increment p raga ham la sai increment p ring 0 oir mina tra column je 0 column increment p ga 1 oir ne ba 1 oir matung da je kya lai 1 ya 3 ga computation tore si kali chuma mina ji dai sum da 10 ya or na tra changai ba 이 삼기 value 제 된다고 버니 네 A01 이 게ano 거 20 네 value 제 장반이 수가 작바 element 20 나타 많이 더가 sai sum an sum 된다고 우선 20 네 30 다라 아도 많이 지기 sum 제 10부터 30 다래 아도간 third ꯑꯩꯈꯣꯏꯒꯤ column-기 iteration ꯂꯥꯛꯀꯥꯟꯗ ꯉꯁꯥꯏ increment ꯄꯤꯔꯅꯤ ꯉꯁꯥꯏ 1 ꯗ increment ꯍꯧꯖꯤꯛ 2 ꯇꯥꯔꯦ 2 ꯗ ꯄꯤꯔꯕꯅꯤꯅ 1 ꯗ 1 ꯑꯃ increment ꯄꯤꯔꯤ 2 ꯇꯥꯔꯦ 2 ꯒ 3 ꯒ comparison ꯇꯧꯔꯦ comparison ꯇꯧꯔ ꯃꯇꯨꯡꯗ ꯀꯩꯗꯧꯔꯦ ꯌꯦꯡꯉꯨ comparison ꯇꯧꯔ ꯃꯇꯨꯡꯗ condition ꯆꯨꯝꯃꯦ ꯆꯨꯝꯃꯕꯅꯤꯅ ꯉꯁꯥꯏ sumꯁꯤꯗ ꯑꯃꯨꯛ sumꯗ ꯉꯁꯥꯏ ꯀꯌꯥ ꯌꯥꯎꯔꯦ 30 ꯌꯥꯎꯈ꯭ꯔꯕꯅꯦꯕ 30 ꯁꯤꯗ 30 A02 ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨꯕ ꯆꯪꯉꯛꯄ element ꯑꯗꯨꯗꯣ 30 ꯅꯦꯕ 30 plus 30 60 ꯑꯩ sumꯗ 60 ꯌꯥꯎꯔ ꯂꯩꯔꯦꯕ ꯁꯤꯅ first ꯑꯩꯈꯣꯏ element ꯑꯍꯨꯝ column ꯑꯍꯨꯝ ꯆꯪꯕꯒꯤ ꯂꯣꯏꯔꯦꯕꯀꯣ
ꯔꯣ ꯑꯃꯗ ꯀꯂꯝ ꯑꯍꯨꯝ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯂꯣꯏꯔꯦꯕꯀꯣ ꯑꯗꯨꯅ ꯍꯣꯔꯦꯟ ꯁꯤꯒꯤꯅ ꯍꯣꯔꯦꯟ ꯏꯟꯀ꯭ꯔꯤꯃꯦꯟ ꯄꯤꯔꯅꯤ ꯁꯤ 2ꯁꯦ 3 ꯂꯥꯛꯑꯅꯤ 3 ꯂꯥꯛꯑꯗꯤ ꯁꯤ ꯀꯟꯗꯤꯁꯟ ꯆꯨꯝꯃꯔꯣꯏꯀꯣ ꯑꯗꯨꯅ ꯏꯟꯀ꯭ꯔꯤꯃꯦꯟ ꯄꯤ ꯀꯥꯟꯗꯗꯤ ꯁꯤꯗ ꯑꯗꯨꯝ ꯍꯥꯏꯔꯦ ꯁꯦꯀꯦꯟ ꯂꯨꯞꯁꯦ ꯀꯂꯝꯁꯤ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯐꯦꯜ ꯑꯣꯏꯔꯅꯤ ꯑꯗꯨ ꯂꯨꯞꯀꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯅꯤꯕꯀꯣ ꯑꯦꯛꯖꯤꯠ ꯇꯧꯔꯛꯑꯅꯤ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏ ꯄ꯭ꯔꯤꯟ ꯑꯦꯞ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯁꯝ 60ꯁꯦ ꯁꯤꯁꯦ ꯅꯝꯊꯣꯛꯑꯝꯃꯅꯦꯕ ꯀꯃꯥꯏꯅ ꯅꯝꯊꯣꯛꯑꯝꯃꯅꯤ ꯁꯝꯇꯣ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯁꯤꯗꯩꯗ ꯏꯇꯔꯦꯁꯟ ꯑꯍꯨꯝ ꯆꯠꯈꯤ ꯑꯩꯈꯣꯏꯒꯤ ꯔꯣ ꯑꯍꯨꯝ ꯀꯂꯝ ꯑꯍꯨꯝ ꯂꯩꯕ ꯀꯩꯅꯣꯒꯤꯗꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯗꯩꯗ ꯀꯂꯝꯒꯤꯗ ꯑꯍꯨꯝ ꯆꯠꯈꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯀꯥꯟꯗ ꯍꯣꯔꯦꯟ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯩꯗ ꯑꯩ ꯁꯝꯒꯤ ꯀꯩꯅꯣꯁꯦ ꯅꯝꯊꯣꯛꯑꯝꯃꯅꯦꯕ 60ꯗꯣ 60ꯁꯦ ꯅꯝꯊꯣꯛꯑꯝꯃꯅꯤ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏ ꯂꯨꯞꯀꯤ ꯃꯄꯥꯟ ꯊꯣꯛꯂꯛꯑꯅꯦꯕ ꯂꯨꯞ ꯍꯥꯏꯁꯦ ꯏꯟꯅꯔ ꯂꯨꯞ ꯃꯅꯨꯡꯗ ꯂꯩꯕ ꯏꯟꯅꯔ ꯂꯨꯞ ꯐꯣꯔ ꯂꯨꯞꯇꯨꯅꯤꯀꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯥꯛꯀꯗꯣꯏꯁꯦ ꯃꯊꯪꯒꯤ ꯑꯩꯈꯣꯏꯒꯤ ꯔꯣꯒꯤ ꯀꯩꯅꯣꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯅꯦꯕ ꯉꯁꯥꯏ ꯔꯣ ꯖꯦꯔꯣ ꯑꯣꯏꯈꯤꯕꯗꯣ ꯍꯧꯖꯤꯛ ꯔꯣ 1 ꯑꯣꯏꯔꯤꯕꯒꯤ ꯀꯟꯗꯤꯁꯟꯗ ꯑꯃꯨꯛ ꯆꯦꯛ ꯇꯧꯅꯔꯒ ꯂꯥꯛꯑꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ 2ꯗ ꯑꯃꯨꯛ ꯂꯥꯛꯑꯒ ꯁꯝꯁꯨ ꯃꯊꯪ ꯄꯨꯊꯣꯛꯑꯒ ꯂꯥꯏꯟ ꯕꯥꯏ ꯂꯥꯏꯟ ꯄꯨꯊꯣꯛꯑꯝꯃꯅꯦꯕ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅꯀꯣ ꯃꯊꯪꯒꯤꯗ ꯂꯥꯛꯀꯗꯣꯏꯁꯤꯅ ꯀꯂꯝꯒꯤ ꯑꯃꯁꯤꯁꯨ ꯑꯩꯈꯣꯏ ꯄꯨꯊꯣꯛꯑꯅ ꯍꯥꯏꯔꯝꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯀꯂꯝꯒꯤ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯁꯤꯗꯅ ꯀꯂꯝꯒꯤꯗꯅ ꯀꯃꯥꯏꯅ ꯌꯦꯡꯁꯦ ꯀꯂꯝꯒꯤꯗꯅ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯔꯣ ꯆꯪꯍꯜꯂꯦ ꯁꯤꯁꯨ ꯔꯣ 0 ꯂꯥꯎꯔꯦ ꯑꯗꯨꯀꯥꯟꯗ ꯔꯣ ꯍꯥꯏ ꯚꯦꯔꯤꯑꯦꯕꯜꯁꯦ ꯉꯁꯥꯏ ꯆꯪꯈꯤꯕ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯀꯩꯅꯣꯗꯨꯒ ꯆꯞ ꯃꯥꯟꯅꯩꯀꯣ ꯁꯤꯗꯅ ꯀꯂꯝꯒꯤ ꯁꯝ ꯇꯧꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯀꯃꯥꯏꯅ ꯇꯧ ꯌꯦꯡꯁꯤ ꯑꯗꯨ ꯀꯣꯗꯤꯡꯁꯤ ꯆꯞ ꯃꯥꯟꯅꯔꯤ ꯑꯗꯒꯤ ꯁꯤꯒꯤ ꯀꯣꯗꯤꯡꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯧꯁꯤꯀꯣ ꯑꯩꯈꯣꯏ ꯐꯥꯔꯁ ꯏꯇꯦꯁꯟ ꯔꯣꯁꯤꯒꯤ ꯐꯥꯔꯁ ꯏꯇꯦꯁꯟꯒꯤ ꯔꯣꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯐꯣꯔ ꯂꯨꯞꯁꯤꯅ ꯔꯣꯒꯤ ꯀꯩꯅꯣꯗ ꯁꯤꯖꯤꯟꯅꯅꯕꯅꯦꯕꯀꯣ ꯑꯗꯨꯒ ꯃꯅꯨꯡꯗ ꯂꯩꯕ ꯐꯣꯔ ꯂꯨꯞꯁꯤꯅ ꯑꯩꯈꯣꯏ ꯀꯩꯗꯧꯅꯕ ꯀꯂꯝꯒꯤ ꯑꯗꯩꯗ ꯋꯥꯛ ꯇꯧꯅꯕ ꯀꯣ ꯆꯦꯛ ꯇꯧꯅꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯀꯣꯗꯤꯡ ꯑꯩꯈꯣꯏꯅ ꯐꯪꯅꯕ ꯇꯥꯔꯒꯦꯠꯇꯣ ꯐꯪꯅꯕ ꯁꯤꯖꯤꯟꯅꯔꯤꯕꯅꯦꯕ ꯐꯥꯔꯁ ꯑꯍꯥꯟꯕ ꯔꯣ ꯑꯗꯩ ꯆꯦꯛ ꯇꯧꯔꯁꯤ ꯔꯣ 0 ꯔꯣ ꯉꯁꯥꯏ 3 ꯅꯠꯇ꯭ꯔꯥ 3ꯁꯤ ꯀꯩꯅꯣꯁꯤ ꯆꯨꯝꯃꯝꯅꯤꯅ ꯍꯧꯖꯤꯛ ꯃꯅꯨꯡꯗ ꯆꯪꯉꯅꯤ ꯁꯤꯒꯤ ꯃꯅꯨꯡꯗ ꯁꯝꯁꯦ 0 ꯍꯥꯞꯆꯤꯜꯂꯝꯃꯨ ꯑꯩꯈꯣꯏ ꯉꯁꯥꯏ ꯁꯝ ꯉꯁꯥꯏ 60 ꯇꯥꯈꯤꯕ ꯈꯣꯠꯈꯤꯕꯗꯣ ꯑꯗꯨ ꯑꯃꯨꯛ ꯁꯤꯗ ꯑꯃꯨꯛ ꯂꯣꯏꯅ 0ꯅ ꯏꯅꯤꯁꯤꯌꯦꯂꯥꯏꯁ ꯇꯧꯔꯝꯃꯤꯅꯦꯕꯀꯣ ꯑꯗꯨ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯐꯣꯔ ꯂꯨꯞ ꯑꯃ ꯁꯤꯖꯤꯟꯅꯔꯦ ꯀꯩꯒꯤ ꯀꯂꯝꯒꯤ ꯃꯥꯒꯤ ꯑꯦꯗ ꯇꯧꯕ ꯌꯥꯅꯕꯀꯣ ꯑꯗꯨꯅ ꯁꯤꯗ ꯀꯂꯝ ꯆꯦꯛ ꯇꯧꯔꯅꯤ ꯀꯂꯝ 0 ꯍꯥꯟꯅ ꯏꯅꯤꯁꯤꯌꯦꯂꯥꯏꯁ ꯇꯧꯔꯦ 0ꯒ ꯁꯤ ꯉꯁꯥꯏꯒꯤ 3ꯁꯤꯒ ꯀꯝꯄꯦꯔꯤꯖꯟ ꯇꯧꯔꯦ ꯁꯤ ꯀꯟꯗꯤꯁꯟ ꯆꯨꯝꯃꯦ ꯀꯟꯗꯤꯁꯟ ꯆꯨꯝꯃꯕꯅꯤꯅ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯌꯥꯎꯕ ꯂꯨꯞ ꯃꯅꯨꯡꯗ ꯌꯥꯎꯕ ꯁ꯭ꯇꯦꯠꯃꯦꯟꯁꯦ ꯑꯦꯛꯖꯤꯀ꯭ꯌꯨꯠ ꯇꯧꯕ ꯍꯧꯔꯅꯦꯕꯀꯣ ꯃꯅꯨꯡꯗ ꯀꯩ ꯌꯥꯎꯔꯝꯃꯤ ꯁꯤꯗ ꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯤ ꯆꯨꯝꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯃꯅꯨꯡꯗ ꯁꯝꯁꯦ ꯍꯧꯖꯤꯛ 0 ꯍꯥꯞꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ 0 + a ꯀꯂꯝ ꯔꯣ 0 a ꯀꯂꯝ ꯔꯣ 0 ꯍꯥꯏꯗꯤ ꯉꯁꯥꯏ ꯀꯂꯝꯅ ꯍꯥꯜꯂꯛꯑꯅꯦꯕꯀꯣ ꯀꯂꯝ 0 ꯍꯥꯏꯗꯤ ꯀꯌꯥ ꯑꯣꯏꯇꯥꯔꯦ ꯇꯦꯕꯜ ꯑꯃ ꯉꯁꯥꯏ ꯑꯣꯀꯦ ꯇꯦꯕꯜꯗ ꯀꯧꯔꯣ ꯌꯥꯔꯦ ꯏꯟꯇꯔꯆꯦꯟꯖ ꯇꯧꯅꯕ ꯇꯥꯔꯦ ꯁꯤꯗꯅ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯁꯤꯗꯅ ꯀꯃꯥꯏꯅ ꯇꯧ ꯇꯥꯔꯦ ꯍꯥꯏꯗꯤ ꯀꯂꯝ ꯔꯣ ꯀꯂꯝꯗ ꯂꯩꯕ ꯀꯂꯝꯒꯤ ꯃꯥꯒꯤ ꯁꯤꯗ ꯂꯩꯕ ꯑꯩꯈꯣꯏ ꯁꯤꯒꯤ ꯂꯣꯀꯦꯁꯟꯁꯤꯗ ꯂꯩꯕ ꯑꯦꯂꯤꯃꯦꯟꯗꯣ ꯑꯗꯨ ꯍꯥꯞꯄꯅꯦꯕ ꯑꯗꯩ ꯀꯂꯝꯁꯨ 0 ꯑꯣꯏꯕ ꯔꯣꯁꯨ 0 ꯑꯣꯏꯕ ꯑꯗꯨꯗ ꯂꯩꯕ ꯃꯄꯥꯟꯗ ꯂꯩꯕ ꯑꯦꯂꯤꯃꯦꯟꯗꯣ ꯑꯗꯨꯗ ꯁꯤ ꯆꯪꯉꯅꯦꯕ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯁꯤꯗꯩꯗ 10 ꯌꯥꯝ 0 0ꯗꯤ 10 ꯅꯠꯇ꯭ꯔꯥ ꯑꯗꯨꯅ 10ꯒꯤ ꯚꯦꯂꯨꯗꯨ ꯆꯝꯁꯤꯜꯂꯒ ꯁꯝꯁꯤꯗ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯁꯦꯀꯦꯟ ꯏꯇꯔꯦꯁꯟꯗ ꯑꯃꯨꯛ ꯆꯦꯛ ꯇꯧꯔꯛꯑꯅꯤ ꯁꯦꯀꯦꯟ ꯏꯇꯔꯦꯁꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯏꯟꯀ꯭ꯔꯤꯃꯦꯟ 0ꯗ ꯏꯟꯀ꯭ꯔꯤꯃꯦꯟ ꯄꯤꯔꯗꯤ 1 ꯂꯩꯔꯦ 1ꯒ 3ꯒ ꯀꯝꯄꯦꯔꯤꯖꯟ ꯇꯧꯔꯅꯤ ꯀꯟꯗꯤꯁꯟ ꯆꯨꯝꯃꯦ ꯀꯟꯗꯤꯁꯟ ꯆꯨꯝꯃꯕꯅꯤ나 ꯁꯝꯁꯦ 10 ꯌꯥꯎꯈ꯭ꯔꯕꯅꯤ 10 + 10 ꯍꯥꯏꯗꯤ ꯀꯌꯥꯅꯣ 40 ꯀꯂꯝ ꯍꯥꯏꯕꯁꯤ ꯀꯂꯝꯒꯤꯅꯤꯀꯣ ꯁꯤ ꯌꯦꯡꯉꯨꯒ ꯃꯃꯥꯡꯒꯤꯗ ꯈꯦꯠꯅꯩꯁꯦ ꯑꯩꯈꯣꯏ ꯃꯃꯥꯡ ꯇꯧꯈꯤꯕ ꯀꯣꯗꯤꯡꯗ ꯈꯦꯠꯅꯩꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯥꯡꯗ ꯈꯦꯠꯅꯩꯁꯤꯅ ꯔꯣꯒ ꯀꯂꯝꯒ ꯍꯧꯖꯤꯛꯀꯤꯅ ꯀꯂꯝꯒ ꯔꯣꯒ ꯑꯗꯨꯅꯤꯀꯣ ꯆꯦꯛ ꯇꯧꯗꯣꯏꯁꯦ ꯑꯇꯩ ꯀꯩꯁꯨꯝ ꯅꯠꯇꯦ ꯑꯗꯨꯅ ꯁꯤꯗ 1ꯒ 0ꯒ
ꯀꯔꯝꯕ element ꯂꯩ 40 ꯂꯩ 40 ꯒꯁꯤꯒ ꯄ꯭ꯂꯁ ꯇꯧꯔꯀꯥꯟꯗ 50 ꯑꯃꯨꯛ ꯁꯝꯗ ꯍꯥꯞꯆꯤꯜꯂꯝꯃꯕꯅꯤꯀꯣ ꯁꯝꯗ ꯍꯥꯞꯆꯤꯜꯂꯝꯃꯕꯅꯤ ꯑꯗꯨꯒ ꯊꯥꯔꯠ ꯀꯂꯝꯁꯦ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯊꯥꯔꯠ ꯀꯂꯝꯒꯤ ꯀꯩꯅꯣ ꯆꯦꯛ ꯇꯧꯔꯅꯤ ꯐꯣꯔ ꯂꯨꯞꯁꯦ ꯉꯁꯥꯏ 1 ꯂꯩꯒꯗ 2 increment ꯄꯤꯔꯅꯤ ꯑꯅꯤ ꯀꯟꯗꯤꯁꯟ ꯑꯅꯤ ꯆꯦꯛ ꯇꯧꯕ ꯌꯦꯡꯉꯅꯤ ꯆꯨꯝꯃꯦ ꯆꯨꯝꯃꯒ ꯇꯥꯔꯗꯤ ꯁꯝꯗ 20ꯗ A 20 ꯀꯂꯝ ꯔꯣ ꯍꯥꯏꯅ ꯄꯥꯔꯛꯀꯗꯕꯀꯣ ꯀꯂꯝ ꯔꯣꯁꯦ ꯀꯌꯥ ꯂꯩ 70 ꯂꯩ 70 50 ꯑꯗꯩ 120 ꯑꯗꯨꯃꯥꯏꯅ ꯆꯦꯛ ꯇꯧꯔꯅꯤꯀꯣ ꯑꯗꯨꯀꯥꯟꯗ ꯁꯝꯁꯤꯗ ꯍꯥꯞꯆꯤꯜꯂ ꯊꯝꯃꯅꯤ ꯑꯗꯨꯀꯥꯟꯗ ꯃꯥꯒꯤꯁꯨ ꯄ꯭ꯔꯤꯟ ꯑꯥꯎꯠ ꯂꯧꯔꯣꯅ ꯍꯥꯏꯔꯝꯃꯅꯤ ꯑꯗꯨ ꯄ꯭ꯔꯤꯟ ꯑꯥꯎꯠꯇꯣ ꯁꯤꯐꯛꯇ ꯑꯩꯅ ꯄ꯭ꯔꯤꯟ ꯑꯥꯎꯠ ꯂꯧꯔꯅꯤ ꯍꯥꯏ ꯁꯝꯖꯤꯟꯕꯒꯤ ꯋꯥꯔꯤꯅꯤ ꯑꯁꯦꯡꯕꯗꯤ ꯀꯔꯤꯅꯤ ꯍꯥꯏꯕ ꯁꯤꯗꯩꯗ ꯑꯩꯈꯣꯏ increment ꯄꯤꯔ ꯃꯇꯨꯡꯗ ꯁꯤꯗꯩꯗ ꯀꯂꯝꯁꯀ 3ꯒ ꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯦ ꯂꯥꯟꯗꯣꯏꯅꯦꯕ ꯂꯥꯜꯂꯒ ꯇꯥꯔꯗꯤ ꯁꯤ ꯂꯥꯜꯂꯕꯅꯤꯅ ꯂꯨꯞꯀꯤ ꯑꯦꯛꯖꯤꯠ ꯃꯄꯥꯟ ꯊꯣꯛꯂꯛꯑꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯉꯁꯥꯏꯒꯤ ꯐꯣꯔ ꯂꯨꯞ ꯑꯩꯈꯣꯏ ꯔꯣꯒꯤ ꯀꯩꯅꯣꯗꯨ ꯑꯗꯨ ꯃꯈꯥ ꯃꯅꯨꯡꯗ ꯀꯔꯤ ꯄ꯭ꯔꯤꯟ ꯑꯦꯐ ꯁ꯭ꯇꯦꯠꯃꯦꯟ ꯑꯃ ꯌꯥꯎꯔꯝꯕꯗꯣ ꯑꯗꯨꯗꯣ ꯑꯗꯨꯒꯤ ꯗꯩꯗ ꯌꯥꯎꯔꯝꯕꯗꯣ ꯀꯩ ꯍꯥꯏꯔꯝꯕ ꯄ꯭ꯔꯤꯟ ꯇꯧꯔꯝꯃꯣ ꯍꯥꯏꯕ ꯁꯝꯗꯣ ꯀꯂꯝꯒꯤ ꯁꯝꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯄ꯭ꯔꯤꯟ ꯇꯧꯊꯣꯛꯑꯝꯕꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯔꯣꯁꯤꯅ 1 ꯑꯃꯨꯛ ꯇꯧꯕ 2 ꯑꯃꯨꯛ ꯀꯟꯗꯤꯁꯟꯁꯦ ꯑꯗꯨꯐꯥꯎ ꯆꯨꯝꯃꯦ ꯀꯟꯗꯤꯁꯟ ꯆꯨꯝꯃꯕ ꯍꯟꯖꯤꯟ ꯑꯩꯈꯣꯏ ꯀꯂꯝꯒꯤ ꯀꯩꯅꯣꯗꯣ ꯄꯨꯊꯣꯛꯑꯝꯕꯅꯦꯕ ꯍꯣꯔꯦꯟ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯥꯎꯠꯄꯨꯠꯁꯦ ꯀꯃꯥꯏꯅ ꯊꯣꯛꯑꯦ ꯌꯦꯡꯁꯦꯕꯀꯣ ꯁꯤꯗ ꯅꯪ ꯑꯦꯟꯇꯔ ꯑꯩꯈꯣꯏ ꯔꯣ ꯃꯁꯤꯡ 3 ꯀꯂꯝ ꯃꯁꯤꯡ 3 ꯆꯪꯉꯦ ꯃꯥꯒꯤ ꯑꯦꯂꯤꯃꯦꯟꯁꯤꯡꯗꯣ ꯆꯪꯉꯣ ꯍꯥꯏꯔꯦ ꯑꯩꯈꯣꯏ 10 20 30 40 50 60 70 80 90 ꯁꯨꯃꯥꯏꯅ ꯆꯪꯗ꯭ꯔꯥ ꯑꯗꯨꯒ ꯃꯥꯒꯤ ꯁꯝ ꯁꯤ ꯄꯨꯂꯞ ꯄꯔꯦꯡꯒꯤ ꯁꯝ ꯍꯥꯏꯗꯤ ꯁꯤꯅꯦꯕ ꯁꯤꯗ ꯄꯨꯊꯣꯛꯏꯁꯦ 60 ꯁꯤꯒꯤꯁꯨ ꯄꯔꯦꯡꯁꯤꯒꯤ 150 ꯁꯤꯒꯤꯅ 240 ꯁꯨꯃꯥꯏꯅ ꯔꯣ ꯑꯗꯩ ꯀꯂꯝꯒ ꯄꯨꯊꯣꯛ ꯁꯨꯃꯥꯏꯅ ꯆꯨꯝꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯅ ꯀꯂꯝꯅꯦꯕ ꯁꯤꯅ ꯀꯂꯝ ꯁꯤꯅ ꯀꯂꯝ ꯁꯤꯅ ꯀꯂꯝ ꯁꯣꯝꯗꯅ ꯔꯣ ꯑꯗꯨꯗꯒꯤ ꯍꯣꯔꯦꯟ ꯀꯂꯝꯗ ꯉꯁꯥꯏ ꯏꯟꯗꯦꯛꯁ ꯑꯃ ꯂꯩꯒꯦꯗ 0 1 2 ꯁꯣꯝꯗꯅ ꯔꯣ 0 ꯔꯣ 1 ꯔꯣ 2ꯅꯦꯕ ꯑꯗꯨ ꯍꯣꯔꯦꯟ ꯅꯪꯅꯉꯁꯥꯏ ꯀꯂꯝ 2 1 ꯍꯥꯏ ꯀꯂꯝ 2 1 ꯀꯂꯝ ꯍꯥꯟꯕꯅ ꯁꯤꯒꯤ ꯀꯂꯝ 2 ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯄꯥꯟ ꯂꯩꯕ 2 1 ꯃꯄꯥꯟ ꯂꯩꯕꯗꯤ ꯀꯌꯥꯅꯣ ꯑꯩꯈꯣꯏ 60 ꯅꯠꯇ꯭ꯔꯥ 60 ꯇꯥꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯝ ꯆꯦꯛ ꯇꯧꯕꯒꯤ ꯋꯥꯅꯤ ꯑꯗꯨ ꯁꯤꯒꯤ ꯈꯨꯗꯤꯡꯒꯤ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯔꯟ ꯇꯧꯔꯒ ꯌꯦꯡꯁꯤꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯏꯔꯅꯤ मागे इंटीजर टाइप के रोज कलम लाउरा वेरिएबल इंटीजर टाइप की अखोगी तुदी एरे ए साइज 10 by 10 को हाइदिसिने सम लाउरा में अदुगा नंग जेदा नजai रो कलम चांग हाइबा जेगा जिगी एड्रेस ता हापो हारे अदुगा न मैट्रिक्स तो इदेदा मैट्रिक्स एलिमेंट निंग दो चांगोन चांगन लेको ꯑꯗꯨꯀꯥꯟꯗ sum of rows ꯁꯤꯅ ꯌꯦꯡꯗꯣꯏꯁꯦ ꯔꯣꯒ ꯀꯂꯝꯒ ꯁꯤꯗꯅ ꯀꯂꯝꯒ ꯔꯣꯒ ꯑꯗꯨꯒꯤ ꯃꯥꯒꯤ ꯂꯣꯀꯦꯁꯟꯗꯣ ꯑꯗꯨ ꯈꯛꯇꯅꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯋꯤꯀꯣ ꯑꯗꯨ ꯀꯣꯗꯤꯡꯗꯣ ꯑꯝꯇꯪ ꯌꯦꯡꯁꯤ ꯑꯗꯨꯒ ꯈꯪꯉꯅꯤ ꯀꯣꯗꯤꯡꯗꯣ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯆꯞ ꯃꯥꯟꯅꯕ ꯀꯣꯗꯤꯡ ꯍꯧꯖꯤꯛ ꯔꯟ ꯇꯧꯔꯒ ꯌꯦꯡꯁꯤꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ run tàu cái gì nữa chứ ok run tàu mình sẽ thôi là cái làm nó xong rồi mà sinh trong nó coi 3 by 3 ta sẽ lấy gì nữa chứ 에lement 정화양 제창을 장을 이용식 거까 성강로 30 40 this
ꯁꯨꯃꯥꯏꯅ ꯅꯪ ꯁꯨꯃꯥꯏꯅ ꯁꯨꯝ ꯄꯔꯦꯡ ꯑꯣꯏꯅ ꯆꯪꯉꯒꯁꯨ ꯑꯩꯈꯣꯏꯅ ꯃꯦꯇ꯭ꯔꯤꯛꯁꯦ ꯁꯨꯃꯥꯏꯅ ꯁꯤꯟꯇꯣꯛꯑꯝꯃꯒꯗꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯀꯣ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯁꯤꯗ ꯃꯇꯦꯛ ꯑꯃ ꯍꯥꯞꯆꯤꯜꯂꯝꯃꯤꯁꯦ ꯁꯤꯒꯤ ꯀꯣꯗꯤꯡ ꯃꯇꯦꯛꯁꯤ ꯀꯗꯥꯏꯗ ꯂꯩ ꯍꯥꯏ ꯀꯥꯟꯗ ꯁꯤꯗ ꯅꯪ ꯆꯪꯉꯛꯏꯗ ꯑꯩꯅ ꯍꯥꯏꯔꯝꯃꯤꯁꯤꯅꯀꯣ ꯁꯤ ꯃꯇꯦꯛꯁꯤꯅ ꯁꯤꯒꯤ ꯅꯝꯊꯣꯛꯑꯝꯃꯤꯁꯤꯅ ꯁꯤ ꯅꯝꯊꯣꯛꯇ꯭ꯔꯒꯗꯤ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯕ ꯌꯥꯏꯅꯀꯣ ꯑꯗꯨꯒꯤꯅꯤ ꯃꯁꯤꯒꯤ ꯇꯦꯛꯁꯤꯅ ꯐꯣꯟ ꯁꯦꯂꯔ ꯃꯊꯪ ꯄꯨꯊꯣꯛꯄꯁꯤꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯣꯔꯗꯔ ꯑꯃꯒ ꯂꯧꯔ ꯌꯦꯡꯁꯤ ꯁꯤꯗ 3/2 3/2 ꯍꯥꯏꯕꯗꯤ 1 2 ꯀꯂꯝ ꯑꯅꯤ ꯂꯩꯕ ꯍꯥꯏꯕꯅꯤꯀꯣ 3 4 5 6 ꯅꯪ ꯆꯪꯉꯤꯕ ꯑꯩꯈꯣꯏ ꯃꯦꯇ꯭ꯔꯤꯛꯁꯦ ꯀꯂꯝ ꯑꯅꯤ ꯂꯩꯕ ꯍꯥꯏꯕꯅꯤ ꯔꯣ 1 2 first row 3 4 second row 5 6 third row 1 2 3 3 die 4 3 7 die 5 6 11 ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯄꯔꯦꯡ ꯇꯤꯟꯁꯤꯟꯅꯔꯗꯤ 4 9 ꯁꯤ ꯄꯨꯂꯞ ꯇꯤꯟꯁꯤꯟꯅꯔꯗꯤ 12 ꯁꯤ ꯇꯥꯔꯦ ꯆꯨꯝꯃꯦꯀꯣ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯩ ꯄꯨꯊꯣꯛꯅꯕ ꯍꯥꯏꯔꯒ sum is row and is column ꯔꯣ ꯈꯨꯗꯤꯡꯃꯛꯀꯤ ꯑꯃꯁꯨꯡ ꯀꯂꯝ ꯈꯨꯗꯤꯡꯃꯛꯀꯤ ꯁꯝ ꯄꯨꯊꯣꯛꯅꯕ ꯀꯣ ꯃꯦꯇ꯭ꯔꯤꯛꯁ ꯑꯃꯒꯤ ꯁꯤꯅꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯗꯨꯝ ꯇꯧꯔꯒ ꯔꯟ ꯇꯧꯔꯒ ꯌꯦꯡꯉ ꯈꯪꯉꯅꯤꯀꯣ ꯑꯩꯁꯨ ꯈꯔ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯉꯣ ꯁꯤꯐꯧꯅꯤ